Lakhipur online puthok saba April ki tang tara taru Laibak pokpa numit ki Khomjinba Pao tabirasi. Ahanbada maruoiba Pao. Lok Sabha Mikhal ka mari lainana BJP ki luchingba amati kendra ki mantri Amit Shah ngarang Imphal la langlamkhre. Pradhan Mantri Narendra Modi ngasi gahoti da thunglaragani. KK Wahengbam gi ai amati cancer lairigasi prestigious book of world record chanbangamkhre. Nungthil pobopta silcharda nupi amadagi scooty da lakpa mioi amana paisa bek mullaga pukre. Lakhipur da Congress mirep Surjakanta Sarkar bu saugatuna mipam pangtokre. BJP mirep Porimor Suklapai bu saugatuna Sribarda Yumthongi campaign pangtokre. Gosaipur Maira Paibilupna Maifagi luchingba singutaramna okre. Rising Club Pontara Punasil Langduna Sajibu Sports Amadi Gunorsopta Thangna Thangnana A+ Pangkharba School Singda Harawa Pongdokre Amasung Janata College ta Kangtharo Amasung Kulokpi Exhibition Kam Tournament Pangthokre Haujik Mapungoiba Pau Tabirasi Lok Sabha Mikhal ka mari lainana pung kharatagi oiba khongsata laglamduna BJP ki luchingba amadi kendra gi mantri Amit Shah ngarang Imphal gi hapta kangjebungda pangthokiba mifamda wa ngangladuna mahakna Manipur da thokliba kanglup ki rang asiga mari lainana khudingma kawari sanaduna thodok asi santi oina loisena bahonagani haibagi miyamda thajaba piramkhre nakal amaromda Mikhal ka mari lainana Pradhan Mantri Narendra Modi ngasi numidang wairamda Guwahati da thunglaragani Miyamna aki tuzungba poknariba cancer haiba tamthiraba anaba manamaram oiraga asibaga pangkhak oiruraba matamamada khonjel phajabada miyamna singthanaramba All India Radio Imphal gi hanagi announcer KK Wahengbamna iba ai amadi cancer haina mingthonba mahak masamangna cancer haiba anaba siga sagonaduna hinglingai matamgi aki tuzunglaba punsi warida yumpham oiba autobiography ki larik asi prestigious book of world record chanbangamba Manipuri lol gi larik ama oire lemjaningai oiraba record asi chanbangamlakpada aiba KK Wahengbamna harau nungai ba phongdokre mahaki punsibu hinganbirakiba amadi ngakpi senbirakiba pumnamak pusu thagat phongdorokpaga loinana lemhoriba punsigi tangkak sing cancer na naraba amadi cancer survivor singi damak kathokpaga loinana makhoigi chakot thaurangi damak honagani haina mahakna phongdokre ai amadi cancer hairiba larikasi lisingani ga kunma thoigi March ki kunma thoida Patriotic Writers Forum Manipur gi banner makhada Bobo Khundrakpamna publisher oiduna phongkibani ngarang April ki tangtara mangagi ayukta officially cancer survivor KK Wahengbamna malem gi miyamda cancer survivor ama oiragasu thauna laina hingadabani haina mahangna piriba mamal naidraba paujel kaya bu sakhangladuna mahaki lairikasi prestigious book of world records chankibani haina Agartala dagi phangba pawasina hairi ai sama KK Wahengbam ai matamamada blood cancer na nadan lairingai izakiba ai autobiography ai amadi cancer da prestigious world book of records pibirakpa aduga masibu pirakliba kanglobna worthy wellness foundation pumnamapu ngamkhai leitana thagatpa phongdoksari loinana lamdam sigi aigi damukta senbi chongbiriba onabikhiba hormapang jilino pumnamapusu mana ase phanglakpada arau nungaiba phongdoksari loinana makha ba aigi lemhoriba punsida cancer na naraba anaba mioi kyagi damak makhoi gi chaukat tharangi damakta leptana honaki kani haibagi thajaba masu mayamda chauna pijari mayam pumnamapu hanana thagatchari ngarang nungthil pobopta siljar prem tola naknahalenda scooty da lakpa sakhangdaba nupa amana nupi amadagi paisa bek laklaga pukre masi chayolasigi manungda siljarda anirak thokpa thodokkamani Mahuya Prakash Koba Nupi Amadagi Nungthil Pung Anirom Tarakpa Duaida Scooty da helmet upaga lakpa nupa amana mahaki paisa bek mulaga pukibani Phanayamna law khonglabasu scooty thoba huranba adudi chenkibana hanki Pauki matungina nupi adu mahak masagi hidak leiba chatnanaba thongal da leplingaida khanghaudana mahaki bek adu munkibani hairi bek adu da maroi bache chang sing amadi lupa lising taruk yawi hairi masigi mamangda su chayola sigi manungda siljarda asumna ngakki sana thatkibagi thodok siljarda thokrabani adubu pulisna hojik phawba phaba ngamdana leiribani
আর এখানে দাঁড়ানো প্রেমতলা নাগনাহাল্লি আর এই পজিশনে দাঁড়ানো, স্কুটিটা ওই দিক থেকে এসে এইভাবে আমার হাত থেকে ব্যাগটা নিয়ে রেড কালারের মেরুন কালারের স্কুটিটা ছিল। চিৎকার করার সঙ্গে সঙ্গে তো সবাই বেরিয়ে গেছে, ও চিৎকার করছে চোর চোর আর সামনে যাচ্ছে বলে ও Khomjinba Pao lamdam asigi maming leiraba Dr. Nandababu Singha MD Medicine Specialist Silchar Sodorghat Manaki Capital Point Taleriba Capital Diagnostic Center da Nongmaijing Kudingi layang ba hojare miyamgi kudongchana nabagi damak Nongmaijing Kudingi ayuki pung 13 dagi nungthilgi pung 2 phawba layanggadaba sida mangjona appointment lobining singna telephone number 7002995161 natraga 7002995181 number asida call tobiragna haire Khomjinba loijare Lakhipur Kendra gi manung chana laiba lalpani kaithelda Congress Mirep Surjakanta Sarkar bu saugatuna ngarang mifama mapangthokre Lakhipur Block Congress ki President MR Khan mifama poiduna pangthoki ba thormaduda MP candidate Surjakanta Sarkarna miyamda nolukna vote ki bikya nizaki mahangna vote karabadi miyam gi pendaba kaya gi kholaw parliament lauguni haiki Silchar Lok Sabha Kendra gi observer Dr. Maimom Santi Kumarna Congress Party gi manifesto da Manipur da tangdu laitaba purakpa amadi compensation pibagi wapam yauri haiki Congress luchingba Pradip De amadi Abir Ongmaina chingba su thoramda saruk jaki Masigi nongma mamangda Notun Ramnagar GP Sadin Bazar GP Kochudorom GP amadi Sundari GP da Congress Mirep Surjakanta Sarkar bu saugatuna mifam paksana pangthokre Sonai Block Congress ki President Akhtar Hussain Borbuyana mifama poiduna pangthokiba mifam singaduda Congress Observer Dr. Maimom Santi Kumarna maroi bawangangloi oina wafam kaya phongdoluduna Congress Party na piriba guarantee singadugi manungda yumthong khudingi nupi singda chahida lupa lakh amamam tawduna pibagi wafam panke Sribar GP gi manung chana leiba booth number chamaga kuntrani thogi Bharatiya Janata Party gi oiba yumthong khudingi campaign ama ngarang ningthokaba namita pangthokre hairiba khongset asida BJP gi mire pu saugatuna mire poiriba Porimol Suklaboitada vote pibiduna mai pakhan biu haibagi kholaw lauki hairiba khongset asida Premakanta Singha Bhaskar Singha Gorkishore Singha Ipungo Macha Singha Bhubaneswar Sharma na jingba mioi kaya su saruk jaki hairi Nungairaba Pao Hauragliba School gi mahiroi singi tamak computer gi lamda new education policy asigi matamga chunaraba computer gi anoba course kaya is code na tambi takpi gadori class 3 dagi na class 10 gi mahiroi singda marik chumna makhong sengna HTML CSS C++ artificial intelligence amadi machine learning na chingbagi course sing is code na puduna lakchari Akupa marol gi damak ngasimak contact tobiu mobile number 9606017575 natraga hello@eastcode.com da email tobirago aikoi gi address Positech Technologies OPC Private Limited first floor near South Bora Complex Binakandi Part 2 Kasarasam Gosaipur Maira Pai Bilupna Maifagi Luchingba Singbu Taram na okre ngarang pangthoki bathoromaduda Maira Pai Bilup ki President Khomjinba Ongbi Ranjana Mithunglen oina Maifagi President Thangjem Projen Chief Advisor Seram Herajit Vice President Tampak Maim Rehanuddin Secretary General Tampak Maim Salauddin Khundrakpam Jetin Daistaphamki Thoromgi Wahodok Piratuna Khundrakpam Chandrakantana Handak February gi tang 19 amati March gi tang 10 Assam Sarkar gi cabinet na Manipuri loan bu Assam Sarkar na associate official loan ama oina masakhang birakpa amadi aikhoi su mitei mek na school da tamba yaragani haibasi Assam da choina khundariba mitei akhoi gi chokthok chaningai ni haiki Thangjem Projen na Maifaga loinana Assam gi lup mayam gi hona zamana Maipak panghamjabani aikhoi gi loan amasung mayek tamnana bahona se haiki BP Rehanuddin na Assam da khundariba mitei amasung mitei pangal ichilinau gi oiba nungsimari chesenaba amata ngairaba pambaidi imalone aduna aikoina imalon bu kannana ba hona minasi haike somor luangna hauji kaikoi gi lona sarkar gi thabak khuding makta chanaba yarabanina aikoi imalon tamba horasi haike Seram Herajitna
Maifana imalon amadi mitei mei ki damak angamba thakta honagani mayamna suma pungphana sagot piu haiki thoromaduda Manipuri medium school da nauna ming challaba angang tarukta mana piduna ikai khumnaki Maharaj Gambir Singh Memorial Committee Chandrapurna Yumnam Indrababuna Manung Matam Chadana Laikhidabada Minute ama tumina leptuna awaba phongdokre ngarang committee asigi Chandrapur da laiba office da committee gi president Kaisam Bitapatina mifam mapu oiduna pangthokiba awaba phongdokpagi mifam aduda committee asigi advisor oiramba Yumnam Indrababuna Laikhidaba asi Manipuri khunai asigi menkatpa ngamlaroidaba mangjaba amani haiba wafam sing thamnaki haina Maharaj Gambir Singh Memorial Committee gi General Secretary L. Manichandra Singha gi cherolamada phongdoragle Rising Club Bontarapuna Silangduna Niminini Chubna Chatharakiba Sajibu Sports Amadi Gunorsopta Chahi Ani Thangnana A+ Pangkraba School Singbu Ikai Khumnabagi Thorom Pangthokre Thoromasi Haukiba April gi tang 13 amadi 15 Niminini Chubna Makhal Mathel gi Sana Khonamba Galinana Mapung Phana Pangthoki Luisinbagi Thoram Bontarapur Golachina gi Sip Mandir Mandopta Rising Club ki President Koizam Anup Kumar na mifamapu oituna pangthokiba Thoromaduda Sanaroi Singda Manamatum Piduna Pungning Thawatki Loinana Gunorsopta Chahi Ani Thangnana A+ Pangkraba Bontarapur Khungangi School Marigi Oja Taranithoida Lengjan Kudul Tamduna Ikai Khumna Bodki Hairiba School Mari Adudi Chatruka Yankai Mapan number Bontarapur LP School Chamaga Yankai Taruk number Terapur LP School Chamaga Nipumapan Sundari LP School Amadi Chautol Singha Manipuri MA School ni Panbayai Hairiba School Mari asigi manungda Chatruka Yankai Mapan number Bontarapur LP School asi Handaki Gunosopta Assam gi top 20 gi manungda Chankiba Amadi District level da Best SMC gi award su phangkraba LP School ni Thauramda Wangangloi Singna Mahiroi Singi Punsida Sana Khonabagi Kanaba Amadi School Amabu Chakhananaba Honabada Community Singoiba Mathaudang Haiba Hiramdasu Khananenaki Haina Rising Club Bontarapur gi General Secretary Oinam Pronoy Singha gi Charolda Phongdorokli Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu All Jiribam Sports Association AJSN Silangduna Jiribam Higher Secondary School gi sanabungda chathariba ahanba KH Arabjan Begum Memorial District Level 5A Side Sub Junior Boys Under 15 Football Tournament ki ngarang sanakiba ahanba match ta PSG na Ichel Club po goal taret amada maitiba piki Ani suba match ta Yawal Club na Oriental Club po goal ani sunoda thoiki match sing asi Aziz Haider Glory amadi Atom Iboton sing na conduct tobiki ngasi sanagadaba ahanba match nungthil gi pung ani ga minini phuda KMYC ga CKC B ga sanagani aduga ani suba match ta nungthil gi pung ahum ga minini phu manga taba matamda Sunrise Club ka Ichel Club ka sanagani Janata College Kabugons Kasargi Manipuri Masang na sinduna ngarang ningthaw kapanumita Sajibu Chairaw baga mari lenana ahumlak suba Kangtharo amasung ahanba khulokpi exhibition kam tournament pangthokre Kangthro tournament aduda Senu Kangkhunna ahanba mana amasung Khamba Khamnu Kangkhutna anisba mana lauki khulokpi hendanabada Sonia Singhana ahanba mana aduga Jinglembi Singhana anisba mana lauki mana yenthokpagi thoromda wanganglatuna Oza Hodam Nirendrana mangtharagliba Manipuri Traditional Folk Games sing asi yokhananabagi pandamda sinba thorom asida mahiroi singna laktuna saruk yarabasi pugning thogatningai ni haiki nongmagi mangsi lagliba Manipuri Folk Games oiriba Kangtharo amasung khulok pina chingba masana sing asi school amadi college ki Manipuri oja singna kannanaba honabagi tangai fadaba lai haina masangi oja makok Dr. Usarani Sharma phungdokhi
अरोइबदा मरुइबा पाव अमुखन्ना लोकसभा मिखल का मरी लेना बीजेपी की लुचिंगबा अमदी केंद्र की मंत्री अमित शाह ngarang इम्फाल लागलमख्रे प्रधानमंत्री नरेंद्र मोदी ngasi गौहाटी द थुंगलरगनी के वाहेंगबम की आई अमदी कैंसर लाइरिगसी प्रेस्टिजियस बुक ऑफ वर्ल्ड रिकॉर्ड चनबंगमख्रे नुंगथिल पोबोपता सिलचरदा नुपी अमदगी स्कूटी द लाकपा मियोय अमना पैसा बेग मुल्लगा पुखरे लखीपुर द कांग्रेस मिरेप सूर्यकांत सरकार बु सौगतुना मिफम पांगतोखरे बीजेपी मिरे पोरिमोल शुक्लपैदेबु सौगतुना श्रीबारदा युमथोंगी कैंपेन पांगथोखरे गोसाईपुर मैरा पाइबिलुपना माइफागी लुचिंगबा सिंगबु तरामना ओखरे राइजिंग क्लब पोंतरा पुना सिलांगदुना सजीबु स्पोर्ट्स अमदी गुणोत्सवता थंगना थंगना ए+ पंखरबा स्कूल सिंगदा हरावबा फोंगदोखरे अमसुंग जनता कॉलेजदा कांगथरो अमसुंग कुलोपी एग्जिबिशन कम टूर्नामेंट पांगथोखरे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।